Lakshadipum Uipamar Uipa Paukar update Taujari Arval local body Amasung Pansat ki Mikhal Junmanga Amadi Kungataruk Tapang Toklagani Integrated Sewerage System Imphal City Phase 2 Paikatva Kevin in the Yagre Tam Loikrava Matungda Matam Kuina Mikhal Pangtok Tana Lakrava Imphal Municipal Corporation Yaugdana Manipogi Arval local body Kungataruk Amasung Gram Pansat Singki Mikhal Pangtok na pangasi Pangkipa State Cabinet ki mifam na warib laukre. Se Minister Secretariat ki Cabinet Holder Se Minister Nangtombam Periana Sia Lautuna ngasi Namidang waram pung mga makay taki namidang pung nipan lom tabo pawa Pangtok ki mifam atuna Arval local body ki Mikhal Jun mga da pangtok pada ayawa fikre. Pausiya sina fangpa paw na hay Mikhal asikidamag draft electorate roll sa lipap Mars thagi kuntra ka matoy da fonggani. Loinana April ahum pauda yading basing na mod pi bagi matam oigani loinana final electorate roll April kul da fonggani Mikhal asigi notification me mari da thokna na ba cabinet na ayawa vi ki baga loinana mirep se pisin bagi aroi ba matam me mabanda oigani amasung me tara gani thoida mirep se lautok bagi aroi ba matam oigani Mikhal asigi da bag jun manga da bod tha da nagani amasung jun mapanda bod masing thi gani Amarom de Manipur Lady Gram Pansai Singi Pangtok na Lagliba Mikhal Sisu Pangtok na ba cabinet na warib laukre Mikhal Sigi draft electorate roll sa hiya Sigi April Marida Fongane Masigi claim mamusung objection April Taragum doi fawda tawaya gani Loina na final electorate roll na April Kungatariat ta Fongani Mikhal Sigi notification notice me Taraga mga da thokani Loina na mirip se pisin bagi aroy pa na me Kungani thoy da lepkre Mirip se loktok pagi aroy pa na me kun gataruk oigani Loina na Mikhal na jun kun gataruk ta pangtok na cabinet na ayawa piki Mikhal asigi phone machine na jun kun thada thibada cabinet na ayawa pikre ngasi pangtok ki pamifam atuna Imphal ring road sengkot pa amasung Imphal city manunggi traffic junction sing semjin sajin bagi tabak sing athuwa matam dahaw na ba ayawa pikre masiga loina na external edit project wena Imphal city manungda Rezit Patman gi lambi Semkat bagi tabaksu atau batahaw na cabinet na ayawa piki Integrated Sewerage System for Imphal City Phase 2 asi tender loito na tabakaw krabani hariba tabakasi hiyana yangsin na sangsin na cabinet mifam na warib lauge Loina na masigi tabak marway badarka label lamsing Chief Engineer EE Drainage and Sewage Division PSE di Manipur Kiping da pan basu cabinet na ayawa pikre Amrom da hana Loktak Lake Eco Tourism Project hana khangramba project asi Sustainable Loktak Lake Restoration and Livelihood Improvement Project hana maming on bada cabinet na ayawa pikhi pagaloina na project asi tapako no on thokwa hana su ngasi ki cabinet na ayawa pikre Maragasida Lampelfata water body semkatuna Imphal City manungda ising saw thogan ba asi Tingnan na ba masung Imphal City manunggi ising pina na ba source semkat ba Loina ni ecotourism sakot na dapat tarang paikat pada cabinet na ayawa pikre Mandri Pukri da lady ba IT Special Economic Zone ki building sa loisan na balupa kro kontra pina na ba sumifam aduna ayawa pikhi Mifam aduna tawal multi-purpose project asiki tangay fada balupa kro 87.70 dagi makhatana revise tawtana ba mifam aduna warib lauke Info Valley Education and Research Private Limited ki makhada ani suba base given training leasing anida short industry link training pinadaba cabinet na ayawa pigre hanam yui leasing ani anba base da training thoba loi khrabani ngasi pangtho ki cabinet mifam aduna transport department da post nifoga mathoi longna da ayawa pigre posting asi ki manungda LDC nifan SI enforcement ama ASI tax mari ASI enforcement mga secret taraga mathoi pion mafan amasung chowkidar hom yauri masiga loina na forest department ga bari leina na supreme court amasung atai court sinda leiriba case sing hasi thengna bada mateng pangna na bagita matam gi waina private lawyer mari nek badasu ngasi gi mifam na ayawa piki haire singhai singdagi Imphal turenda thadaraga miyamda ising phangalagani kumbalampag da ising anpham chama semlagani Susendro Manipur da ising pangdabagi awa mayuk nargliba asigi yenglaga lengak na miyam da ising panganada ba thawsel leptana sangsile
Thausel asigi saruka moina Imphal Turen gi khongnung tawraga jingkhai sing dagi purakba ising thadharga miyamda ising phangalagani Khombal lampak de ising hanpham filling station cham henda semgatuna miyamda ising phangalagani hana PSE minister Laisangthem Susindrona phangdokre Baumi kharaga akhanna unabada Susindrona makhatana hai hauzik Manipur gi mafam kudingda ising phangdabagi awaba mayungnari Loidana Imphal jauna tapmak ta chen baturel sing isil tarkhiduna ising phangdabadagi awaba mayungnarga laire Pibam masih yang laga singkai singda leiriba reservoir asidagi khwaidagi nakpa mafam singda lengan ising pituna laklabasu masida kona pangamdaba asidagi anauba thaurang amo oina Khombal lampak sports complex asida ising hanpham mafam sama semgatuna miyamda thaknadaba ababa ising phanganadaba thaurang tawre Mangna makhatana hariba filling station sing asida 407 mini tata amasung atai ising honbada sinaba gari sing khaktamag ising pigani Loidana mafam asida namidangi matam khaktada ising pigani hariba ising ase sel lautana lemna phangangadabani Mafam asidagi kanagumba miyosina ising laupiraga miyamda mamal hiena yonduna sendonggi damak lalonbagi thabak tawbidanawa Minister na fil tawgi tangai fadaba gari gi amasung thawgi mamalado khaktamak lauraga kahena sendong tanbagi mawung sathabigano Asigumba thawong sung chatharakpa thengnadabadi laikhangna lakwatpam thokba sabsaba action lakwat-kani miyamgi awaba matam asida sendong tanbagi wakhal khanbagi mahuta miyamgi awaba kokhananaba khonabada laingaki mateng pangpiyo Loidana miyamna su tangai fadaba sangkhaktamag yenglaga ising likna sinabagi hainabi thambiyo Singi lamda faktakna popi thaba amasung umang kokthokwa asina maram oraga ising phangdabagi awaba mayungnaragliba asida miyam pun asigumba thabak sing asi tawhidanaba kholaw lawminaba matam oire Miyoi ama laikhidaba thaudokta pulisna phaba mapa masagi manungta masanofa zelda thajilkhre Thasigi nifan gi bidang pung mapan min tararom tarakpada Kaisampat ahibam lekai delaiba imung amada miyoi anina sangsilaglaga Imung asagi miyoi ama purambadagi soktuna rimsta laikandaraba matung namit adugi nongyai matung pung amaga minat kunrom tarakpada laikhidaba thaudoki matangda Imphal Police na lakwatpa case FR number 82 clause 3 2023 under section 302 326 34 458 IPC gamari lainana numit adumaktada police na phagat khiba mapa masagi manungda masano pabuna ngasi korna zelda thajin khibaga loinana magi apokpa mapabuna lupa lakha mamasong masiga manaba security amagada bel pikhre haire korna zel thajin khraba miyoi adagi baming en Siddharth korna zel thajin khraba miyoi adagi baming en Siddharth sahi kulhumdoi Kaisampat ahibam lairakdagini bel laukraba mahaki apokpagi mamingna el laisemba sahi nifu ni haire Manipur da NRC sanhanaba Delhi da protest tawgadore Manipur da hauzik oirakliba immigrants gi phibam amasung singi district kharada logi wangmada protected reserve forest sing da yum sajinduna anova khulsing semgalapagi mayukta state asigi mahiroi lup tarukna Manipur da National Register of Citizens chanhanbaga loinana Population Commission lingna bagi demand tawrakpagi makha tarakpada hayang New Delhi gi Jantar Mantar da demand sing asibo taksiladuna khongjang sanction gadawri hayang gi kongjang asi Manipur gi mahiroi sing lup tarukna All Naga Students Association Manipur ansamga khonsamna na sinbani hari Manipur gi mahiroi sing lup sing asna khongjang asida Manipur Students Association Delhi masat jauna thadau Students Association Delhi Unikas amasung Manipur gi yellow fruit oriba maitai bandan constitution ki schedule draft ki lista salangada bani haibagi demand tawduna lagliba World Mitai Council WMC ga su khosamna gani hari hayang gi khongjang da sarup yagadaba pramana Manipur da Population Commission lingbaga loinana athuwa matamda NRC sanhangada bani haba demand singa mari leinaba wafam sing phangdoktuna lebaga sigilu sing basinda khangan gani hari bosemna lawba class 10 gi examination hauгре Mahut Bhaman lambagi damakta mahiroi ahum tan thokre Center kharada aranba maungda pangthok lamba thengnare MYSU COVID-19 pandemic na maram oiraduna physical examination pangthok lodraba matung ngasidagi bosemna logba kumja lisingani kulhumdoi gi high school living certificate examination ahukre examination asigi damak center sama yangkai gani fund saruk yanaraba mahiroi lising kunthra gani fund sama kun gadari na register tawrakhibani Mahiroi sing asigi manungda napa masa mahiroi singda lising taragani fan sanipat marfuga ni thoini aduga nabi masa singda lising taraga mapan sani nifuga mangane private school singi mahiroi singna lising kun gani fan samri umbudara taret aided school singina lising amaga samanga kun oirga lenga ki school singi mahiroi singda lising ni fan sama kun thrane ngasidagi horiba examination asiba aswa engam yaudana masung aranba thawong sing chathandana
ningthijana pangthoknadabagidamag bosem ki maikadagi inspection tem humbudra semdana examination center singda koina satra yangsan bagi thabak su haugre inspection tem sing asigi matakta singa masung tamgi mairoi singi lop yauna lanai miyo sing nasu examination asida agaya toy thogan dana bamikop naum singda laiki district administration singi maikadagi su mangjona examination center singi akoibada CRPC section 144 की मखादा अथिंगबा थमखिबग लोइनना खुलाई वाइबा मसुंग पाइदब स्टेट पुलिस फोर्स की पर्सन इन द सेक्शन ना नाक्सिनबगी थबक जाथगे पनबयाबदी लालौलुप सिंह ओरिबा KYKL अमसुंग KCB की अपनबा लुप आसुकी माइकेदगिसु एग्जामिनेशन असिबो निंगथिजना पांगथोकनदबगी दमक सेंटर सिंगी अकोइबगी मीटर सामगी एरिया द पब्लिक कर्फ्यू मांगजौना लाखथोखिबा लैख्रबने लोइननगासी इंग्लिश सब्जेक्ट थोकवा हानबु नुमितम होचिनदुना एग्जामिनेशन फमलंबगिदमक माइरोय अहम तांथोखरे अनबोसेमगी एग्जामिनेशन कंट्रोलर न फंगदोरगली तांथोखरबा माइरोय सिंह अदुदी पालेलगी MG एवरग्रीन हाई स्कूल दगी रोल नंबर 15877 अमसों 15860 अदुगा मफम अदुगी आइडियल हाई स्कूल दगी रोल नंबर 15582 नि हाइरे नकल मरमदा मणिपुर यूथ एंड स्टूडेंट्स यूनियन की बाइकेदगेसु ngasi ahanba numit यूनियन asigi thawmi singna thawal district ki manung chanba examination center manga da yengsinba satpada center kharadadi aranba mungda examination pangthoklamba thengnare hairi hiramasiga mari lidana ngasi pom patalaiba lubasiga office da pangthokba bawgi mifamda assistant publicity secretary yongkhaibam mukhtar khangla bungna pangdokibada ngasi ahanba numit lubasigi team mahumda lilong higher secondary school Islamic English School Khangapok Higher Secondary School Sanghayumpham High School amadi Wangjing High School ki center jing yangsin ki masida Sanghayumpham High School amadi Wangjing High School ki center da mahiroi sina note tawbagi mathakta toilet su micro note kya leramba thengna ki Khangapok Higher Secondary School ki center dana hiana fibam soktuna leram ki maruina center asida khongbal chenbagi mami taduna plastic khau manungda answer kya amsu yauduna leram ki Marmasina sigumba center singasi lenga gabadi bosem gi maikedi akan bamyang sangbiu hai ke makatarak wa atop pawda was of the question paper lufa lesing ahum phawda yon ki DGP ISSLC exam general science question paper leak oi bagi case da Assam police na hojik phawda mairoi sing jauna miyoi kun ga manga fare haina DGP GP singna phangdokre Sagol sumita Drifugartha pami singda wangang laduna DGP sing hai ki madude miyoi kun ga manga adugi manungda taragani thoi faraba madungda namitu humni police custody da thamlagani atai miyoi taragom doi sahi nauriba sing oibana juvenile justice eki guideline sing matungin interrogation chathai case aduga mari lainan ahu ki namidang athengpada police na miyoi ahum detain tauki aina DGP na phangdoki makhadana DGP singna ai ki madudi case adugi aspect kudimak CID investigation chathari was a message ngi khudang da question paper leak oi khiba da marol mari da ki manga forward laiki law enforcement authority na original source atu khangna na baki damak WhatsApp ki authority contact tawgre anasu DGP na phangdoki maki matungin tongan ba telecom service provider single loina technical verification su pangthokli lupa lising amadagi lising ahum phawgi transaction ayamba GV lising amadagi lising ahum phawgi transaction ayamba GV Paytm na singba wallet agency mari ki khudang da pangthokhe transaction ki akupa sing Mumbai the leiwa agency sing adugi headquarters dagi khangalak lagani faraba natragana detain tawriba miyoi sing natragana mairoi sing dagi yamna maru oiriba langla langjin sing police na phangle phagada miyoi ke asu lairi athoba matam da police na bakoibo phabagam lagani ana bahang na bakha thana phangdokhe rape amasung murder case ta chenhaba amasiba gi charak bikre Uttar Pradesh ki manung chanba Ghaziabad da chahi nauribi angang nupi masa ama porep tawraba matung hatpada chenaba miyoi amanga si special court amana siba ki charak pikre ana police ki magai degi phangdorokli police na phangdorokhiba ki matungina rape and murder ki thawdok asi haukiba kumja lising ani kungani thoi ki August da thokibane Ghaziabad ki manung chanba Modi Nagar area da ngasi siba ki charak pikraba miyoi asina masa gi chahi mapan khakta ngairibi nupi masa siba rape tawraba matung hatokuna thamlamkhibani Thaudogasida senariba miyoi victim nupi masa asigi legai da leibani victim nupi masa asigi asi bhaksang thengnaraba matung police na case ama register tawtuna satharakiba thiba humbagi thabak tangasi sibagi charak pikraba nufa asna thaudogadu sathagibani haba khangba ngamkhiba ga loinana
sahi adumaki August 18 accused asi mayumdagi police na faaba ngamkibani madugi matung pokso eki makada mahakpo fajinduna thamlakibani hai panba yabadi mamang thadasu Ghaziabad corner rape case ta senaba nawa masiba ki jarak pikibani thauri yanduna siramba thengnarupadagi yumbusu pakhatuna sigre exam ki pressure na marum oraka masagi class 10 tamliba mairo yama thauri yanduna sijagre thauri yanduna siramba du urubadagi yumbusu pakhatbadagi heart attack tawduna sigre ana police ki report aman haire police ki report asigi matungina thawdogasi dolfurda leiba madbananda colony te thokibani leikidraba mairoi aduki mamingna postpendra sahi taraga tarene mahang masagi khonggang da saluraba matung ngarang halakibani amadi nobidang da thauri yanduna siramkibani mahang na thauri yanduna siramliba ka adudagi suicide note amaso police na recover tawba ngamle haire amaronda mairoi sinda leinaba ka sandokliba imung adugi yumbu Bahadur Singh sahi humputra na hanagi matawgum ka sing da sangduna check tawki maduda mairoi yama thauri yanduna siramba thengnarubadagi mak bakatuna laurom kibaga luina map mafum aduda lek tharakuna laikidabani bagare attack tawtuna sikibani haiba khangba ngamkhre hakjang ani postmortem kidamak hospital da pogatkre haire Assam da S3N2 nanaba miyoy ama thengnare Manipur da S3N2 thengnana pathabak lawgatkre India ki state khara sandokpa thengnara khiba seasonal influenza ki makal ama oiriba S3N2 influenza yenanara pamiyoy ama Assam da ngarang thengnakre laijada se thoina mi paningai oidi adomoidamak miyamna section tharong lokhatpagi tangai fadaba lai laijada se Manipur da sandoraklabasu thengnaraba sem saduna lairi haina Manipur lega ki IDSP ki makok thongba official mana pausi asida phangdorakle Assam state ki wena hanba case adu ngarang thengna kibani loinana state adu ki health department na phiba madu bikum nahum sing ni yengsilaga lairi an official bulletin ama thokre haina agency ki pauna haire National Health Mission Assam nangrang amidang thokiba bulletin aduda Assam ki wena hanba S3N2 ki case ama thengnare haire state adu ki health department na Assam da seasonal influenza ki warakliba phiba masi yamna kupna yengsilaga lairi loinana Integrated Disease Surveillance Program Network ki khudang da matam gi oirakliba phibam kupna yengsili ana serola duna makhatana haire IDSP network ki makhada district surveillance officer sinamyam gi action lesing narakliba kaya dubo mayuk na Indian Council of Medical Research samasong center na piriba kanglo da du ngana sana da bathabak pai khali malem gi oina influenza ki case asi sahi amada akak na batha khara khakta magsang wangkhat pathengnari India da seasonal influenza asi January tha ki March phawwa amasong nongju tha loikraba matung da khwai ki chang wangna naba thengna ya haire Makatarakwa atopa Manipur ki pau khara da amo Inghol handok sake wakaluwa haksang ki phibam tongalaba miyoyama police na phodarakle Bandan dam giva Inghol handok sake hana police station da wakaluwa differently abled person ama saifam tana police na furakle hana maral siragle Thadogasi saliva thasi ki taraga mari de irilbung police station da thokibani police na saifam naina furakliba differently abled person adogi maming MD Hakim sahi yangai gani thoi apopalai kitraba zuna pali gawe Police station asina konba kairau marketing manjar Inghol dagini miyoy si sada marfu ka mga mimana da oiraba miyoy amani mahakpo saifam tana furakliba police officer aduna thawdok asigi investigation officer ayo oiva MD Hanif sa amasang police station asigi second OC oiva TS bongbong ni hari thawdok asigi mari leda nga sinungtil Manipur Press Club ta pawmi singuna bada MD Hakim masama na phongdorakibani Magia pokpagi mingda leiba fit taraga taruk pakpa humbuga taruk sangpa Inghol ama ahokiba sahi khara ki mamangda lupa lising kuntra da laikai da leiminaba MD Abdul Rahman apokpa sadar gauba miyoy amana pandan thamkibani Inghol adu handok sarage hana haijaruba matamda MD Sadar Maulubi ki masanufa anida yaroi hana athingba piraki aduga hariba Inghol adu maming onthokli hana kandikiyat padagi tha asigi mapanda Irilbung police station da wakatkibani Madugi matung Irilbung police na tha asigi taraga mari de imung manhungi miyoy sing kautuna wari sanaki matamadu investigation officer MD harimna makhong na kau tharaki hairi madugi samadak da second OC oina leiriba bungbung na athiba waiwada sinaduna lichaina dagfam tafam fakikan duna futharakpani ana maral siragli loina na tawning bata tawragu ana aki akhang kya supiraki ana pendaba wafam singpong dorage amarom da miyam ge bimana drapam miyoy amada sathariba thawdok asigi matangda
Disabled Development Association Manipurna DGB amadi Imphal East ki SB da wakat khre haire miyam ge punsi amadi lantham ngak sen na balai riba police na asegumba lose da thawung chathariba asi mari leinaba department na senariba police officer sing madagda action logot bio loinan masagi ingkhol andok sarage haijabada athingba piribase yangsin binabasu mari leinaba singda lubasige advice Dr. Kiran Yandrem bamna appeal tawrakle bosem na soibadagi mairoi ama exam thaba phangdabani organization Board of Secondary Education Manipur Bosemna Lagduna Ngasidagi Hogduna Sathariba Class 10 ki examination asida Bethel English School Nambolgi Mairoi Nopimasa ama exam thaba phangdriba si Bosemna soibadagi ana di Development and Protection United Voluntary Organization DPUVO Nambolna Maral Siragle Organization asigi office ta pang tokiba paugi mipam amada wangang laduna DVUBO की जनरल सेक्रेटरी नेताजी थोक्सोम हाई बेडल स्कूल की माहिरोई नपीमसा असना ऑनलाइन की खुतांगदा फॉर्म फिलअप तौग्रबसु एडमिट कार्ड लाकदबदगी एग्जाम थाबा फंगददुना सही मांगबगी फिबम त लेरिबासी यामना हक्सिन लवे नपीमसा असगी अपोपना DPUBO दा वगत चेरोल अमा पिरकपदगी स्कूल अथॉरिटी अमदी बोर्ड सतुना थिजिलुबदा स्कूल की माइकैदगी अमदी माहिरोई की माइकैदगी असोइबा अमत लेरमद्रे सोइरिबसी बोसेम की माइकैदगिने आइबा खांगबंगमले Bethel English School Nambolgi ओइनम माहिरोई सामग सुपना मंगा लाइबगी मनुंगदा माहिरोई तरा एग्जामिनेशन थारोई आबदगी माहिरोई मरफुद्रा मंगाना ऑनलाइन की खुदांगदा फॉर्म फिलअप तौनागे अदोगा एग्जामिनेशन असिगदमक फेब्रुआरी कुनगमंगा दा एग्जामिनेशन की एडमिट कार्ड स्कूल दा यौरकपा मतमददी तपिपसा असigi एडमिट कार्ड यौरकदबने स्कूल अथॉरिटी की माइकैदगी बोसेम दा एडमिट कार्ड वाटपगी कंप्लेंट अमा तौरुबदा एप्लीकेशन अमा थारकनदबा खंगलक बदगी स्कूल अथॉरिटी ने फेब्रुआरी कुनगनिफान द एप्लीकेशन अमा थादोना थमखिबा लैख्रे DPUBO की थामी सिंगा बोसेंगी मकोक थोंग बसिंगा फामिना तुदा बोसेमगी असोइबादो की मतंग द वरी सानारबसु मखोइना थौदांग लौबा ngamlaroi harakhiba si nongaite makoi de soikiba adugi alternative arrangement ama tawbiragadi mairoi nupi masa asigi ponsi ki ahanba firep lawgadoribe exam asi thaba yaramgadabani nakalamromda mairoi sing exam thaba fan ki dawa mailoi sing da sokos notice thagre Board of Secondary Education Manipur bosem na lawduna ngasidagi ahuduna sathariba class 10 ki examination asta mailoi sing na form fill up patam chana thawdabadagi Mairoi marfuga tara daruk exam tha fangtriba asigi matang da tha asigi kunga mari phawpagi manungda marik chumba report pikhalak na mari linaba school singda sokos notice thagre Manipur lenga ke education is ki director L Nanda Kumar na thoki baserol amana hai ngasidagi hawdura pangthokliba class 10 exam asi thagada mairoi kyamarom bosem na piba patam ki manungda form fill up tahudabadagi examination tha fanglaroi loinana sahi ama manglagani aibagi paw fangle nauriba mairoi sing asigi career da chauna amang bapiriba tawdogasi yamna action lawe masida general school authority singi madagda sabjaba action lawat kane marmasna general school singi principal na tragana headmaster singna tawdogasi matawkaram na thoki bano kari karamba section hawtaba matang dagi mairoi sing asagi form fill up tawdabano arbe school sing asigi recognition amade affiliation kagmuidabaki maram karino haban singba wafam singasi mariksumna iraga tha asigi Kongamari fawbagi manungda directorate da pikhalakna ba khangan kibane Director ki serol asida laga ki school mafan amasung lanai ki school nifan ki baming yauri lanai ki school ani amagi matakta su chapma da bawo asimak thamgani hare Crore ani rong ki drug fare Technophone district police ki commando timna mori ki tongan ba mafam tanga sinungthil pung 1 minute ifuga mangaram taba matam da thiba humba sadhavada Indo Myanmar border the land sindu lakpam yoi amana Nepali Vasti area the langtok ng Palupa Kro 1858000 rom gi mayai gaba drug brown sugar pagat pangam kre miyodu borakau ama purak lakpada commando timadu ubadagi mangna purak borakau ama langtok lam naga sian kibane mangna langtok lam borakau adu hangdok tun yeng bada sapon gap kuntra da hapa mayai gaba drug brown sugar gram sampon kun gamapan yarum batheng na badagi pagat pangam bani haire nakala marom dana gari huran ba ahum phare Ngasi Senapati Police na Bolero MN05 A5277 Huranduna Purakpa District asigi Thingba Khuraudagi Khailini Mau Sahi Kuntragani Thoi Apokpa Thaifai amasung TV Saliyo Sahi Kunkani Thoi Apokpa Bailesi Gari asiga Konana Fare Hari
Amarom da garang namit chungba matung dana Royal Enfield bullet ama huranduna purakpa Zarbok life manai dagi kaisam nawwa sahi kuntra gamari alias Sanjit apokba ke Kumar kaubam yui amapuna Thawal police na gari ga konana phare aire Chief Secretary yauna education yugi official anida High Court ki order contempt of order commit tawgi mara laire sarak pinana pakidam court la gatabane Imphal ki Oriental College ki Economics Department da lecturer senior grade oramba khunrakpam apabi kauba kaisamthong hodam lairakdagi miyoi ama lambi ki khudong tipa thodok amada sahi kharagi mamangda leikiraba matung da mahaki mahutta dain harness scheme ki makhada masanofa amathabaga hapam thokpada hafi day haiduna High Court of Manipur da file tawrakiba petition amagi order thabak don thoknanabagi damak amuga na file tawrakwa contempt case amagi walda kona Manipur laiga ki DP ki thabak su poriba Chief Secretary Rajesh Kumar Education Unit Principal Secretary Commissioner S. Gyan Prakash amasung loisang asigi Director Dr. Rangita Vali Waikom Book Contempt of Order Commit tawbagi mara laire haikibaga loinana Makoi de sarak pinana pamasung quantum of punishment laptop na bagi hearing satana pa official ahombag masa court lagna na bakangan kre High Court of Manipur ki judgment amasung order asi court asigi housing acting Chief Justice Wadipa MB Morari Darana February Kungataret Lisingani Kulumdoida Piki Bane Condemn case civil asibo file Torklipa Pitnesar Gimamina Kundrakpam Zesbor Sahi Kuntragani Toy Apopalai Kitaba case Apabi Kawi Kasang Tom Hodam Lairak Dagini Mana condemn of case Asimanifo Mana condemn case Asimanifo Egaki TV Tabak Supporti Chief Secretary Rajesh Kumar Education Yugi Principal Secretary Commissioner S. Gyan Prakash Amasung Education Yugi Director Dr. Rangita Vali Waikom ki matakta file tawrakibani aroibeda content sing asiki markui pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel sala domda kanarabadi subscribe tawi business subscribe tawi ramaloinana like and share tawu sukawi ka tupna makpo amakanna thagajari